ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯩꯅ ꯐꯥꯎꯖꯕꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯀꯣꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯕ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯗꯣ ꯃꯣꯏꯒꯤꯗ ꯂꯩꯕꯁꯤꯡꯁꯤꯗꯤ ꯑꯌꯥꯝꯕꯅ ꯁꯥꯁꯣꯟꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯖꯅ ꯂꯩꯔꯕ ꯁꯥꯁꯣꯟꯒꯤ ꯁꯤꯁꯇꯦꯝ ꯐꯖꯅ ꯈꯪꯉꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯃꯣꯏꯁꯤꯅ ꯍꯦꯛ ꯃꯦ 3ꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯁꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯇꯔꯦꯁꯇ ꯑꯗꯨꯝ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯒ ꯂꯩꯕ ꯍꯧꯖꯤꯛ ꯐꯅꯌꯥꯝ ꯏꯪꯊꯔꯦ ꯉꯁꯤ 10ꯅꯤ 20ꯅꯤꯃꯨꯛꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯈꯣꯠꯅꯕꯁꯨ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯁ꯭ꯇꯤꯜ ꯁꯤꯐꯥꯎꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯒꯣꯔꯃꯦꯟꯁꯤꯗ ꯑꯗꯨꯝ ꯃꯔꯥꯟ ꯊꯥꯡꯖꯤꯟꯕ ꯑꯩꯈꯣꯏꯒꯤ BJPꯗ ꯃꯔꯥꯟ ꯑꯗꯨꯝ ꯊꯥꯡꯖꯤꯟꯕ ꯑꯗꯒꯤ ꯑꯃꯤꯠ ꯁꯥꯍꯗ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯑꯗꯨꯝ ꯃꯔꯥꯟ ꯁꯤꯔꯒ ꯂꯩꯕꯁꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯔꯥꯟ ꯁꯤꯕꯁꯤꯡꯁꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗꯒꯗꯤ ꯆꯍꯤꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯜꯂꯁꯨ ꯚꯣꯠ ꯀꯥꯕꯗꯤ ꯍꯟꯗꯛꯇ ꯀꯥꯔꯛꯄꯅꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯀꯔꯤ ꯉꯥꯡꯒꯗꯕꯅꯣꯒ ꯈꯪꯄꯣꯟꯇ꯭ꯔꯤ ꯃꯥꯏ ꯋꯥꯗꯨ ꯃꯥꯟꯅꯅꯤꯡꯗꯦ ꯀꯥꯏꯅꯁꯨ ꯍꯥꯏꯈꯤꯕ ꯑꯃ ꯂꯩꯕꯅꯤ ꯌꯥꯝ ꯁꯤꯅꯤꯌꯔ ꯃꯟꯇ꯭ꯔꯤꯒ ꯑꯣꯏꯔꯝꯕ ꯑꯃ ꯑꯗꯣ ꯃꯣꯏꯅ ꯉꯥꯡꯊꯣꯛ ꯁꯔꯛꯄꯁꯤ ꯌꯥꯝꯅ ꯑꯟꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯑꯣꯏꯕ ꯑꯗꯨꯒ ꯔꯤꯖꯅꯦꯕꯜ ꯌꯥꯝ ꯑꯣꯏꯗꯕ